State asida leptana churakpa nong na maram oiraga Imphal Turelgi tongan-tonganba mafam ahumda kaikhiba Torel Khongban hauzik fauba mapung fana mensinba ngamdana leiri ayamba Turelgi imai danger level gi mathakta cheli Mayam Bukrumzari, the Membersi Impact News, Nia JEET KHAIDEM, Hojipungja Fawgi, Maruba Pausing, Mayam the Pizari. State asida leptana churapa nong na maram oiraga Imphal Turel gi tongan mafam ahumda kaikhiba Torel Khongban hauzik fauba mapung fana mention mangamdana leiri loinana state asigi tampaki mafam sing faugduna cheliba Torel singi imai wangkhatpa danatana danger level da chele ngarang numidang dagi leptana churakhiba nong asina maram oiraga Iril Turel Nambul Maklang Turel yauna Turel kayagi imai lepa leitana wangkhalaktuna warning level da ishing chain bagi mathakta tongan ba mafam sing da imai pathoktuna miyam da chauna khudong chadaba kaya mayokna halli Mizoram da state adugi tongan ba mafam sing da landslide thokpagi thodokta miyoi manga laikhidre haukiba numit Humni Romasida nong leptana chubuna maram oiraga state adugi tongan ba mafam kayada landslide thokibani. State asigi Indo-Myanmar border manak nakna leiba Champhai district ki Vafai village da ngarang ayuk landslide thokpadagi miyoi ahum siki laikhidra miyoi ahum adugi manungda amana nupani aduga ani amana nupini. Makhoi imung amatagi miyoi singni hairi makhatana Sarship district Tasu ayuki matamda landslide thokpadagi yung kaya amang ata thokibagi mathakta miyoi ama siki. National Highway 54 gi Sarsip amasung State Capital Aizol gi sarukta landslide thokpana maram oiraga lambi faungna khidre Sarsip District Disaster Management and Rehabilitation gi maikaidagi thamlakpa pawgi matung ina Hairiba district asidasu landslide na maram oiraga miyoi ama siki loina na mafam adugi hauzik oiriba fibamna miyoi kaya safagadaba mafamda thaidok na khre hairi Haukiba numit kharani asidagi lepa leitana churakhiba nong na maram oiraga Manipur yauna awang nongpok state singi miyam gi punsida chauna akaiba piri lepa leitana nong ka henna chuba sina maram oiraga haukiba pung kungamari sida awang nongpok state singi tungan ba mafam singda miyoi kunga taret siki amadi yung kaya amang atak thoki hairi sikiba miyoi kunga taret adu Arunachal Pradesh dagi mapan Meghalaya dagi taruk Assam dagi manga Mizoram dagi manga Tripura amasung Nagaland dagi miyoi amamamni Nong chuba amasung landslide na chingba mafam kayada thokpana maram oiraga mafam kayada lambi faunadre amaromda Indian Meteorological Department ki report ki matung inna lakliba ningthokaba numit faubada awang nongpok state singda akanba nong chukhigani hairi Lakadariba numit humni marini sida Manipur gi tongan ba mafam ayambada akhak arauga loinana akanba nong chuba yabagi fibamda leibana maram oiraga Indian Meteorological Department na Manipur da red alert lauthokre loinana lakadariba pungkun gamari sida Chandel Churchanpur Ukhrul Tamenglong amadi Senapati district ising ichaw mayok naba yai hairi ngasidagi June ahum fauba akanba nong chuba tanatana pungda kilometer kuntra dagi nanifu fauba yang na nungsit sitpa yai hairi Adubu June Mari dadi state asigi oina nong chubagi warning amata laite hairi. Ising ichawga mari lainana miyam na maram laitana chathok chasin tawduna traffic jam thokhan danaba amadi emergency servicing da apanba pi danabasu mari lainabana khangalakpa ga loinana karigumba emergency lairabadi Water Resource Department flood control number 038524515550 amuka na haizage 0385 24515550 da pau faubirak na bakhangalakli Union Home Minister Amit Shah numit nini gi West Bengal gi khongchatta ngarang numidang Kolkata da thungkrai mahakna Kolkata airport ta thungbaga state asigi BJP luchingba Suvendu Adhikari yauna party luchingba kayana taramna okhi ngasi state adugi BJP gi luchingba singna makhata na Amit Shah ga unaduna wafam kaya thamlaba yai hairi
Matang saisida break amalok zage break ki matungda Miss Thailand Opal Suchata Chungsrina Putraga tat nithoirak suba edition Miss World 2025 ki mingthon fangki bagi paw madi Manipur Somaling chong chong ipax in pudun lak chage impact news meeting ta du lebi Hakchang Panatamge Hairabadi, Iramda Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazaba Yaraba Amadi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Aikogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Aikogi Manipur da Suhogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Aikogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Ako pamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istaleng Sinbirau. Natraga, Aikogi phone number 6909 390666 ta call to Birau. I'm Ahibamjit Kumar Singh, NEET UG 2022 exam da Manipur gi oina state topper oiraki, and I am a very proud student of Comet Coaching Institute. Start your journey with Comet, Manipur leading NEET Coaching Institute. Admissions are now open for the regular NEET UG Medical. Apply before the 31st of May 2025. Classes begin 12th of June 2025. With a legacy of success, 184 students cleared NEET in 2023, 177 in 2024, and state toppers year after year. Experienced faculty, NCERT-based study material, regular assessments, and personal mentorship. Future experiencing the Comet ki manung da lairiba facilities sing asi amutang di try tamani. Free studentships and 50% fee concessions available for meritorious students. Seats are limited. Comet, where excelling is the way of life. Enroll today, shine tomorrow. Bulletin sing makata pauk singaloina na break ki matung de mayamba mo kana taram nokchari. Miss Thailand Opal Suchata Chonsrina Humputraga Nithoi Raksuba Edition Miss World 2025 Kiming Tol Fanglay. Ngarang numidang Hyderabad tapang tokiba Miss World Pageant 2025 aduda Ethiopia gi Hazet Derezi Etmasuna Ahanba runners up amasung Poland gi Maza Kalzana second runners up Kiming Tol Fangbangam. Ahumlak Suba Lavender Festival ngasidagi Jammu amsung Kashmir gi Doda district ki Bhadarwada ngasidagi hauragani. CSIR Indian Institute of Integrative Medicine IIIM Jammu na Sinduna Festival asi numit nini pangthokadaba festival asi Jitendra Singh na haudokani. Festival asida laibasigi tungan ba mafam singdagi lakpa farmers, scientists, researchers, startups, industrialists, policy makers amasung civil society singi representative sing na sarkyagani. Hauzik sanabagi pao. South Korea da pangthokiba Asian Athletic Championship 2025 ta India na medal kungamari logduna ani shuba mafam kanba ngangkre. Championship asida India na sanagi nipan lupagi tara amasung sanjengi taruk medal lauki. Masgi matakta Animes Kuzur amasung Paruk Chaudhary na record thamba ngangki. Nupigi 400-meter relay race ta India team gi Srabani Nanda Avinaya Rajarajan Sneha amasung Nitya Gandhina sanjengi medal fangki. Nupigi 5,000 meter gi final da Parul Chaudhary na lupa gi medal ama men's juvenile throw da Sachin Yadav na lupa gi medal ama lauki. Nupigi 800 meter gi final da Pooja na sanjengi takman ama lauki loinana. Animes Kuzur amasung Vidya Ramras na 400 meter da sanjengi takaman ama lauki.
Indian Premier League 2025 की अनिशुबा क्वालिफायर मैच ता मंगारक चैंपियन ओइख्रबा मुंबई इंडियंस का पंजाब किंग्स का ngasi लंबा थेंगनरगनी मैच असी ngasi नुमिदांग पुंग 8 मखाई ताबा मतमदा अहमदाबाद की नरेंद्र मोदी स्टेडियम दा सानगनी मैच असिदा विनर ओइबा टीम अदुगा रॉयल चैलेंजर्स बेंगलुरु गा थासिगी अहुमदा स्टेडियम अशिमक्तदा लंबा तंगनगनी हौजिक फाउदा मुंबई इंडियंस ना टाइटल मंगारक लौखरे पनबा याबदी नुमिदांगी मैच ता रॉयल चैलेंजर्स बेंगलुरु की मखुता पंजाब किंग्स विकेट तरुकता माइटी होखिबनी अतोपा मैच अमदना मुंबई इंडियंस ना गुजरात टाइटन्स पु रन कुंदा माइटी बपिरंखिबनी अरबिदा बुलेटिन इस हेडलाइन समहना मैम द थमजगे स्टेटस द लेफ्टन चुरप नोंग नमरम ओइरगा इम्फाल तुरेल की तोवान तोवान बा मफम अहुम द काइखिबा तुरेल खोंगबान हौजिक फाउबा मपुंग फाना मेंशन बंगमदना लेरी अयाम तुरेल की इमाई डेंजर लेवल की मथकता चेली अमसुंग लेफ्टन चूरीबा नोंग न मणिपुर याउन अवांग नोंपोक की स्टेट सिंग द चाउन अकाइबा पीरे हौकिबा पुंग कुंग मरी सिदा तोवान तोवान ब स्टेट सिंग द मियोय कुंग तरेत सिख्रे अमदी युम कया अमांग अता थोक्रे Husky and the Manipuri bulletin matang sai solution jare Manipur Somalia to funding the totally e-passing the impact news to be tadu lebe Impact TV ki outstanding due leba LCO gi maming sing lauthok chari